Manipur ki Irang asina Maram Oiraga Panba Yakhidraba Loumee Singda kumja Singani shupna kulhundoi da leingak na apikpa shenpham khara phanghankhraba matung kumja Singani shupna kunmari ki Oina ngasi phaoba phangpham thokpa compensation Amatta Pithoktana leiriba asi laibak thibani haina Irabot Foundation Manipur ki President Kh Gopen Luwang phongdorakli Manipur Press Club da thokpa Irabot Foundation ke kunmapan subba mapok kumon thoram amade climate action and economic regeneration through agricultural activities haiba hiram da khana neinabagi thoram amata wafam asi mahakna phongdokibane mahakna makha tana hai Irabot Foundation na Loumee sinmi singi damak thabak tawrakpa chahi kunmapan surakle Loumee khunai gi damak ngasi phaoba Irabot Foundation na chokthaba naidana thabak tawdun lakle adum oinamak matamgi matung ina aying asagi khal kaitharakpa kayana ahongba kaya lakle masina Maram Oiraga Loumee Singda achobu kudong chadab ama mayok na hale maram aduna mahusagi khal kaidana thamnaba aikoi puna wakal taminabagi tangai fadaba lei amaromda leitan pokpida thokiba thodok adu yamna laibak thibane Central Force marang kaina leiriba mafam aduda Loumee singna thabak suringaida kuki singna attack tawrakliba ase Central Force sing kari tawduna leiribano haibase achobu wahang ama oirakle Central Force singna aikhoibu ngakpa ngamloidaba oirabade state asidagi hankhibana achumba khongthang oigani hainasu mahakna makha tana phongdokhe The Yaiparavan Sinumida Sidadi, climate change, the Piriba Saifu, Kano Singsi, Yamaru Eva, Aduna Masigi Zagasing Se Quina, climate action doina, sustainable development goal number 13, Aduga sustainable development goal number 8, decent work and economic growth high posida Quina focus Taurkanda, Sigi Lebak Miam, the awareness Piba, Tabaka Sugar the gay, climate change command Tengai Naga the gay, Quiki Laiba, no Tuba Matamdana, Kansu Suba, Tudrakandana. Lepa isingni saw aduga ikang aduga heat wave mayam mayong na riba khudimakse sisina climate change na pirakwa saifu duneba aduga masigi impact na kanada tage ha kanda koi Loumee praja mayamda oina tabase masi kamai tawna ngakthok kadage hajiki matam ga sunaba karam pambi thaga dage habisina hena focus tawba koi gi asumba Irabot Foundation gi foundation day ni habisi thamjaraga koi laiba kummasimadi yamna pumphaba yamna keno tawba ngamba orasnu